Court yaurabasu sel mulhanganu haibada lengangna hoi haidre oil tanker gi drivers singna steering paidaba hokre. Manipur Petroleum Transporters and Drivers Association na ngarang thorakpa All Manipur Bulk LPG Transporters Association gi General Secretary na khuyekpiba cherol amana Chief Minister da tha asigi taraga mangada memorandum pisinuna Imphal Jiribam lambi NH 37 da illegal taxing tanker singdagi lohonbiganu haiduna numit taraga mangani gi matam piduna haijakhrabasu laingaki maikaidagi thabakta onthoraktabadagi cherol asina laukthokpagi matung ina ngasidagi petroleum products singgi driver singna steering paidabagi khongjang jangsinba hokre. Cherol asida Chief Minister da numit taraga mangani gi pikhiba matam adu ngarang loidringagi mangoina na tha asigi kungama panda laingaki authority ga all delegate meeting amasu pangtokhi. Mifam asida illegal tax ki issue singi matangda khanaduna thawong asin national highway singda jathahandana ba ek ama sembaga loyana state ki oiba law ama semnaba fawba suggestion tawnaki hari fibam maduna khanakhrabasu hiram asigi matangda nakal ani magna chapchaba waref lawba ngamdabadagi ngasidagi hauraduna memorandum aduda mangjongna phongdokhibagi matung ina steering wheel down strike ki khongjang changsingani haikibani khongjang asi ngasidagi changsin-gani haina ngarang laukthokhibaga ikan kanadana Imphal yauna tampaki oil pump kharada thau lawba lakpa miyamna queue sangna lepa honakre. Oil pump kharadana petrol nil haiduna thabasu yaurakpaga loinana oil pump kharana thong hangdaba yaure. Khongjang asi haukhibadagi Imphal dagi Jiribam tamna chatkadaba oil tanker LPG bullet truck chamagi mathakta kaithel manbida panduna laikre. Mafam asida Palliba tanker ginan local driver amana pauche sida hai Imphal Jiribam lambi da gari thoriba driver singna highway asigi fattaba lambi gi saruk singda khudong thiningai oiba thodok sing thengnabagi mathakta Khutlaipaiba singna mafam kaya da namduna sel munbana sel leiraktabadagi chara henba fawba yaure. Fibam asida driver singna matau karamna lambi asida gari thawba ngamgadoribanu hanglakhi. Amaromda All Manipur Petroleum Products Drivers Association ge maikaidagi MR na hai Imphal Jiribam lambi da logi wangmada namduna tax lawribasing asi mieng changbina ba matam kaya gi mamangdagi laingaki authority da tangnarakpani ngasi fawba thabak da onthokraktri maram asina tax lawbagi changdi nongmagi hengalakle gari driver sing amasung transporter singna thodo asigi matangda Chief Minister yauna wari sanarabasu yanaba puraktabadagi steering paidabagi khongjang changsinba haurakpani laingaka yanadribak fawba khongjang asi handokloi hairakhi. Choiraksida Jiribamdagi mahusagumna CRPF ki convoy anina loaded truck chamagi puduna Imphal gi damak khongsalakre gari sing asigi manungda cement nifuga mari medicine taraga taruk amasung atai chana thaknaba polam sing yaure. Jiribamda oil tanker kunthraga manga LPG bullet kunga manga yauna loaded truck chamaga marfurom lehauri hari Kangpokpida IDP singna makhoi jaksen pidre haj the protest tawkre. Chahi ahum henjilaklaba Manipur gi lan gi thodok singna maram oiduna lanjena duna relief camp singna amasung asan makada changjafam lawduna leirakliba Kangpokpi district ki IDP singna makhoi gi pifam thokpa Chaksen gi senpham direct benefit transfer DBG gi khuthangda pirakhibadu numit kharani gi oina piraktre haina duna Kangpokpi district headquarter da ngasi wakat khongjang changsinkre. Kangpokpi district internally displaced welfare committee da sinba khongjang asida IDP singna mayoknaba awaba sing marik chumna pankhi naha crore ama ronga wasak minagadawri laiba sida mayai kya bachinjak drug ki sizinabagi chang hengalakliba sigi mayokta awareness pinabagi pandamda India gi Prime Minister Narendra Modi ga punna wasak longminagadawri laibak sinma thungna mafam lising tara romda amukta da wasak longminabagi thoram asi pangthokani haidi. Border pillar dagi UG ani fare police control room gi cherol amada ngarang security force da Technopal district ki more PS da koliba border pillar number 80 amadi 81 gi area dagi pripa ki active cadre ani phare hairi cherola sigi matung ina faraba singdi takhelbam yaifaba kungamanga amasung kumukjam tondonba kungani thoini hari hom thambada chenaba fare police control room dagi ngasi numidang thorak pacherol amada ngasi police na singjamai oinam thingel dagi Khanthok lemba oinam Elais lemba kuntra kauba KCPPWG gi active cadre ama mahaki laikai dagi fare haidi mahak tha asigi kungani pa nagim nam laikai gi yum amada hand grenade ama thamlambada chenabani haina cherol asina phongdurakli panbayabadi tha asigi kunkaba thoi gi dukthilda Mantri Purkhi ki IGAR South ki Colonel Biplav Tripathi training set da Chief Minister Waikem Chan yauna pangthokiba homecoming ceremony da KCPPWG gi nupi yauna lalholup asigi makok thongba luchingba amasung kedar nifuga taru khulai thadoktuna mahausa gi punsi da hanjullakrabani masigi matungda tha asigi kunga taruk da so lalholup asigi kedar ama fare haina police control room na phongdurakiba laikhrabani maram asina ngasi fare hariba lalholup asigi kedar asiga tharaga
homecoming ceremony pangthokraba matungda fagatpa lalhaulob asigi kedar ani sure. Nagaland dagi huralakpa car farik ngasi Nagaland gi Khuzama Police Station na Maruti Jimny car registration number AR01T 5409 huran kre haiduna pirakpa paugi matung ina Senapati Police ki drop gate tagi car adu masibu tharakiba driver ga kona na fare hairi faraba driver amasung car adu Khuzama Police na thaudo asigi matangda makha taba legal action laukanabagi damak police station asigi team da Senapati Police na khusinakre hairi US na visa gi hakba rule chana hangadauri United States ki Department of State na laiba adu da chanarakpa visa rule gi mathakta hena consent ba J1 haina mingthon ba anauba rule ama Chatna handuna Indian scholar singna saruk yawa thoram singi matam fix tawdana ba amasung mathau taraklagana sangdok hanabagi miing thamlakli US ki khongthang asina program integrity amasung atai hiram singda hena mapang khat halagani thazari anauba hena hakchin ba visa rule asibu chana bagi damang aroiba oina waref launa na ba miyamna numit humfudingi manungda makhoi gi aning mapam basing phongdorak pa yagani hairi US ki khongthang asi J1 visa pari basingi state ki matam sangdok halaba matungda thanglakpani anauba rule asigi makhada exchange visitor ayambana chahi mari fawbagi akaknama matam kidamak saruk yaba yagani amasung mathau taraklagana sangdokpagi ayaba lawgadabani hairi toknga thazabiganu post office ki thabak ta yetpa pibiganu Department of Post ki Superintendent of Post Offices Manipuri Imphal ki cherol amada social media kharana Manipurda mail lines amasung booking servicing suspension tawragani haina sanduragli bawafam masi aranba amasung miyamulana lamjingna bahonabani haina sengduragli miyamna sigumatukga sing thazabiganu Postal Servicing Purub Kangrup Naida na mipung khudingmakta fanghalakli Manipur gi hojik lairiba tangdu laitadaba amasung COVID-19 gi matamdasu loisanga sina saruk sihandana amasung maru oiba servicing pangthoktuna khwaidagi lapa mafamda phawba yoholakli miyam amasung lupsingna postal gi thabak thoram singda ayanapan pibiganu thawong asina maru oiba document hidak langthak amasung sel gi tengmang na chingba yohanmada apan mathoali Department of Post na Manipur pumbagi miyam gi thabak sing tawkhigani hairi Manipurda justice delight injustice denied haibagi thodok thoklabra special court NDNPS Manipurna chahi ani gi mamangda fix for judgment gidamak list tawkhiba yauna case ahum gi judgment lauthoktree Malem gi oina leiba pumnamakta lairiba while sangsingda chathaba trial gi judgment amasung order thengthana lauthokpana justice delight injustice denied haibagi wafam chongthoraktuna ngangna saknaba horakpada natana India gi oina sumafam pumnamakta lairiba lower subordinate court singdagi horaga khwaidagi wangba while sang oiba Supreme Court fawbada karigumba case petition na chingbagi while gi order matam sangna pidabadagi wafam asisu laiba asigi miyamgi chinton laitonda pangnarakpagi manung chana piklaba Manipur da su wafam asigi thodok thoklabra haibagi wahang hangnaragle Manipur picture abasu Myanmar gangam khai lona laibagi mathakta illegal oiba narcotic drugs state asida pusilakpagi chang wangkhalakpada natana Sungpham factories na chingba lingkhanarakpa amadi chingi district kharadana poppy pambi sing paktanona tharakpadagi kumja 2018 da matam adugi state lengangna waron drugs ki campaign haudoktuna illegal drugs singa mari lainaba thabak thoram singi mathakta akanba thabak lokhalakli bani thabak singa sida natana Uripok Cherap Court Complex da narcotic drugs and psychotropic substances NDNPS ki Mari Lainaba casing while Atuba Matamda, Chathanaba fast track court fowling Katuna Matau Pangto Halagli Bani. NDNPS Eki Mari Lainaba casing trial Chathanaba fast track court fowling Kalabasu. Masigi Mamang the Gilamfel Court Complex, the Liba Special Court, NDNPS Manipur, the Digasi, the Ginachi, and the Henbagi Mamang the court Asina. Fix for judgment high the direction Pikiwa drug Kamari Lainaba case, Ahungi judgment Amasung. Order ngasi July 31, 2026 phawba lauthorokpa thengnadri court asina fix for judgment haina khangan khrabasu ngasi phawba da judgment amasung order di lauthoraktri ba case ahum dugi manungda amana special trial case number 75 of 2019 ni case asin narcotic and affairs of border NAB police station na kumja 2018 da register tawduna lokotpa case FIR number 6110 2018 under section 18B na 2963 NDNPS Ekni case asigi accused anigi manungda amana nupini aduga amana nupani October 1, 2018 gi ayuk pung 13 makhairom tarakpada Bisnupur gi narcotic cell gi matam adugi sub inspector amana luching matim amana Lamlai PS ki sawompung area da yodana ba yamlaba kani Maruti van MN01 Ace 8776 ta purakani haibigi pau phangpadagi khongun liduna gari asi khamduna check tawbada accused aniga loinana
Entry day milk haina thaba plastic packet kharada punna packet kunga taret lomda kg amamamgi changda kani kilogram taret yarampadagi fagatkhibani. Case asigi investigation chatharaba matungda charge sheet file tawrakpadagi court asina special trial case number 75 of 2019 laukhatlaga while chatharakhibani. Court asina April 29, 2023 da case asigi while makhatana laukhatlapada Special Public Prosecutor amasung accused ki mahutsenba counsel na submission tawrakpa wafamsing tarba matungda numit aduna case asigi judgment gidamak matter asi May 17, 2023 gi fixed tawna khangankhibani. Chahi anigi mamangda judgment gidamak fixed tawna khangankhrabasu ngasi fawba lauthoktrි. Atopa case amana court asigi special trial number 15 of 2022 ni case asishu NABPS na lokatpa case FIR number 236 to 2022 under section 21C 2963 and the NPS Igni case asigi su apun pa accused masing anini June 4, 2022 ginumit yung mamatong Pokhairakpada changlagpada brown sugar ni Chingda kilogram marongga konana PS asigi team na laitan pokpi kaithelda patrolling chatuna achat awoksing check tawbada accused nupa amaga nupi amaga heroin ni Chingdabasing asiga konana TB S Wego two-wheeler MN 06 SC 0963 amasung mobile phone aniga konana fagatkhibani. Case asigi su charge sheet tayumpham oiduna while chatharaklaba matung November 20, 2025 ta case asigi judgment gidabak December 20, 2025 ta pudaf tawraknaba court na khangankhrabasu ngasi fawba judgment amasung order lauthoktrි. Ahom suba case na Jiribam PS na accused ahom gi mathakta lokhatpa case FIR number 43 11 2019 under section 18B 21 29-1 63 and the NPS Igni case asigi su charge sheet yumfam oiduna court asina special trial case number 23 of 2021 gi matungina chatharakpa while gi makha chatharakpa oina May 29, 2025 ta court ki maikaidagi judgment gidamak case asi June 17, 2025 ta fix tawnaba khangankhibani. Case asigi su judgment gidamak fix tawnaba direction pekhrabasu ngasi fawba lauthoktrි. Case asigi thaudokna November 18, 2019 gi pung 4:30 tarakpada Jiribam PS ki team amana anti drug cell ga khusam na lengang pukpi khulda frisking checking chathabada car Nissan Micro DL9C AA 0105 ta purakhiba kani kilogram 8.605 fagatkiba thaudokini. Pakistan da methane gas Pokhairakpadagi coal mine gi sinmi kunthraga mari sikre mi kanbagi operation jathakre. Pakistan gi Balochistan province ta leiba Suranjay coalfield da methane gas Pokhairakpadagi mine aduda thabak suriba mioi kunthraga mari sikre amasung sinmi yankai hena thokpham khangdana leiri hari. Balochistan province ki Quetta manak ta leiba coalfield ado Pokhairakpada manak nangna leiba coal mine amasu akayatwe yawki hari. Sinmi sikaduna phit Lising marirom lainungda thabak soringaida methane gas Pokhairakpadagi mai chakhibani. Kiningai oina Pokhairakhibaduda coal mine adu ninghairakpadagi fatta haudi sing mai chalakpadagi sinmi sing adu sikhibani amasung kayana thokpham khangdana leikhibani. Provincial Disaster Management Authority PDMA na phongdorakhibada rescue team signa bioi kunthraga marigi hakchang phangmangamkre amasung fatta haudi marakta thokpham khangdana leirakhiba sinbi kudgani thoi tekta kaidana kadbagable hairi. Chief Inspector of Mines Mohammad Artif the coal mine adu Pokhairakhraba matungda mi kanbagi thabaksing paikhalakpada sinpi kudgani thoi mine aduda thokpham khangdana leikhi aduga lemhauriba sinpi sing aduna manak nakpada leiba mine amada thokpham khangdana leiramkhibani hari. Chief Inspector of Mines Mohammad Artif the coal mine adu Pokhairakhraba matungda mi kanbagi thabaksing paikhalakpada sinmi kudgani thoi mine aduda thokpham khangdana leikhi aduga lemhauriba sinpi sing aduna manak nakpada leiba mine amada thokpham khangdana leiramkhibani hari. All Pakistan Coal Mines Association ki mihut oiriba Pir Muhammad Kakarna coal mine manungda methane gas Pokhairakpada sinmi sing hingbagi chang yamna nemi. Methane gas Pokhaibana coal mine gi changpham amasung thokpham sing asi mahosana amangada thogali haina su phongdoraki. Province aduda leiriba lanai coal field chalaiba mapu singna sinmi sing asoi angam yaudana magi chana kanglun singgang na chataba sinmi sing ningthina register tawdaba amadi Afghanistan dagi changlaktuna hingnabagi thabak suriba singna maram oiduna coal mine da laibak thiba thaudok thokpagi chang wangkhalakhibani hari. Province asegi Mines and Minerals Minister soiba No Serwani na khudong thiba
Marakta rescue teamsingna makhoi araiba mapangal fudoktuna mi kanbagi thabak chathari leikhidrabasing imung manungda leingangna compensation oina PKR lakh 55 piragani amasung aso apananglaba mi sinmisingdana PKR lakh 33 piragani haina minister soiba no serwal ni nam phongdorokkhre.